Exports Control Board na sinduna Gurgaonda ngarangdagi hauduna India ka thangnaba country ani yauna punna team 13 na group nipan da saruk yaduna Gurgaon gi Sona Road ta leiriba ki IIT football ground da chatharakliba homfu humdoirak suba under 17 girls Subruto Mukherjee International Football Tournament ki ngasi ayuk pung 3 taba ta sanakhiba pool C ki match amada Manipur gi mahut sinduna saruk yariba Porompa Saba Laikai High School na CBSE bu goal ama suinoda maithiba pikre match asi mai pakpagi amata ngairaba goal Irom Priyadarshini na match ki minute 13 chatpada chanki ngasi ki match asi mai pakpaga loinana Manipur na point 3 fangkhre Manipur ki ahum suba match hayeng ayuk pung 3 tabada Kerala da sanaragani Guwahati ki mafam ayambada ngarang pung ama leptana nong chuba maramna ising thumjinkhre Khuyong na ising thumbana maram oiraga mayum yona ba hotnabada awaba thengnakhi loinana traffic jam kuina thoki traffic jam kuina leibana ambulance chatok chasin dasu awaba mayoknakhi leptana nong chukhiba tuna maram oiraga Guwahati ka samna haliba yumlonaba state Assam amadi Meghalaya dasu lambi chatok chasinda apanba pikhi Yairipok mayai kaithelda walking chatlingaida naha taret pu ngarang numidang taret suba Assam Rifles na phajin khibadagi irang thokluraba matungda makhoi taret adubu kalhaukhre ngarang numidang pung 8 makhai taba matamda naha taret asina walking chatlingaida gypsy ani laklaga fakhibani hairi tanja aduda fakhriba mioi taret aduna laurambadagi thawalgi akoibada tariba maira paibi singna thawal mela ground mamangda lambi thingbagi khongjang jangsinki lambi da icha piyo haina lauduna Assam Rifles ki gari singbu Ki kona thangda ahing nongyai pung 12 khara helakpada fariba mioi sing adu Manipur police ta sinarakduna thadorakhi condition amata yaudana thadok pirakpagi thokdok adugi khongjang da yaukhiba Yairipok Sedo Club ki women wing gi joint secretary chaubana thokdok asibu nungnang ba phongdorakpaga loinana phajin khiba makoi taret pu thadok pirakpagi damak Thawbal police pu thagatpa phongdokhi Ibung ipagai sina walking set padagi ahogi kangbu sina ngang gi sumaina pharga walking chasa basi dagi pharga pogi bane moina pogi badagi ima event gai je akoi je ngang gai sina lauram badagi targa tabadagi ima event gai je akoi haina ru to dana akoi kangsi khinga ka thoba matungda isa gai je thadok yo na koi sida ngai jari hoji ngai ju ngai gi ni moi thadok ti bo akoi ngai gi ni mafam dida dum akoi mela gam da ni hoji ji lai jari ba posina akoi adum lai jagi ni moi thadok ti phawa iba thokdok si nungda wairam isa gajina pung 8 9 mapan swaijida moi walking chatpane ba ngang gajina walking chapasida moi si adu kana gumba adudi kano de koi maming masadi panjara roi kana gumba khara dagi pau pi hai basu koi ta di tajare ko tajabaje adu walking chatling sida ngang gaji moina du mai toraga pharaga ngang gajina bazar phawraga lakpada ngaigon bi mai event gaina lajaba matam sida moje mayum da changgena hanjalakpada aduna akoi phare na lawrambane ngang gajina Manipur lengakta matam kuinedagi Ziribam Praja miyamna district asida district transport office DTO ama thambiduna mathau tawhanbiyo haiduna ngasi fawba haijaduna lakli masina maram oiraga hojik paliba BJP lengak asina Ziribam district yauna chahi asigi March ki tang 13 da chief minister gi secretariat office ta Manipur gi chief minister na virtual gi khuthangda Ziribam district yauna district transport office DTO hangdok pikhi Chief Minister na hangtok pikhrabasu ngasi fawba District Transport Office DTO gi staff sing thambida bana ngasi fawba mathau tawdana leiriba asida Ziribam gi miyamna di penadri hiramasi gi matang da Ziribam gi dibong khunau da leibi wai Ranjita Devi kaubi miyoi amana phongdorakhibada District Transport Office DTO office thambida bana Ziribam gi miyam awaba thengnare Ziribam dagi Imphal chatuna gari gi che chang tanana ba honabada lambi chatpa yadabana maram oiraga flight natraga helicopter da chatpa mathau tai adubu chatpa tarabasu nongmada loiba yaba nate masigi expenditure puthokusu ngamdabana hena awaba ama oire maram aduna athuba matamda Ziribam district asida DTO office thabak tawhanbiyo haina phongdokhi ningsing bayai Ziribam da district transport office DTO thambida bana maram oiraga gari gi registration tauba license lauba renew tauba si matam gi gari gi che chang sing launna ba honabada Ziribam dagi Imphal chatpa mathau tarakpada
ꯆꯠꯅꯅꯕ ꯁꯦꯜ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯅꯧꯕ ꯂꯩꯔꯛꯄꯁꯤꯡꯗꯤ ꯑꯁꯥꯝꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯣꯏꯅ ꯂꯧꯗꯨꯅ ꯑꯁꯥꯝꯗ ꯔꯦꯚꯤꯅ꯭ꯌꯨ ꯀꯥꯔꯤ ꯃꯔꯝ ꯑꯁꯤꯅ ꯖꯤꯔꯤꯕꯥꯝꯒꯤ CSO ꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁ DTO ꯑꯃ ꯍꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ DTO ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯕꯤꯅꯕ ꯌꯥꯏꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟ ꯑꯁꯤꯗ ꯍꯥꯏꯖꯔꯛꯄꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 13ꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅꯗꯤ ꯍꯥꯡꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯆꯠꯊꯕꯤꯔꯛꯇꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯇꯥꯜꯂꯨꯕ ꯍꯥꯏꯗꯤ ꯂꯥꯏꯁꯦꯟꯁ ꯂꯧꯊꯣꯛꯎꯕ ꯑꯣꯔ ꯒꯥꯔꯤ ꯆꯦ ꯁꯦꯝꯕꯁꯦ ꯉꯝꯖꯗꯦ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯈꯥꯗ ꯆꯠꯄꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯐ꯭ꯂꯥꯏꯠꯇ ꯆꯠꯀꯅꯤ ꯑꯗꯨꯒꯤ ꯈꯔꯁꯥꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯑꯋꯥꯕ ꯉꯛꯇꯅ ꯊꯟꯅ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯖꯩ ꯂꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯐꯝ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯊꯨꯞꯆꯤꯟꯗꯨꯅ ꯃꯤꯂꯤꯇꯔꯤꯅ ꯂꯩꯉꯥꯛꯂꯒꯅꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯍꯝꯃꯗ ꯁꯕꯥꯕꯨꯗꯤꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯂꯤꯇꯔꯤꯅ ꯁꯧꯒꯠꯄ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯗꯨ ꯑꯥꯔꯃꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯋꯥꯀꯔ ꯑꯁꯖꯥꯃꯟ ꯅꯦꯚꯤ ꯑꯃꯗꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯖꯃꯥꯠ-ꯏ-ꯏꯁꯂꯥꯃꯤ ꯄꯥꯔꯇꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ आर्मी चीफ जनरल वाकर उज़जामन्ना महैरोई खोंजंगलोइसिंगा वरी सानदुना अनौबा लैंगाक सेमद्री फाउबा ngainanaba हाइगदौरी थबकता कोता हापगी मतंगदा खोंजंग चंगसिनखिबा महैरोई लुपसिंगी लुचिंगबसिंगना नोबेल पीस लॉरिएट मोहम्मद यूनुसना चीफ एडवाइजर ओइबा अनौबा इंटेरियम लैंगाक अमा पामी हाइना डिमांड तौरी बांग्लादेश की प्रेसिडेंट मोहम्मद सबाबुद्दीन कुमजा 2019 कैसुम संगद लैरखिबी हानगी प्राइम मिनिस्टर खलेदा जियाबु खुदकता थादोकनबा ऑर्डर पीखी वारेब सिंगरांग ओपोजिशन पार्टी का मिफम पांगथोकलबा मतुंगदा लौखिबनी पनबा याबदी खलेदा जिया सेंजा थुमजागा मरी लैनना चही 13 कैसुम संगद लैरखिबनी मसा ngamlaktabadagi mahak ana laing sangda लैरखी नाकल अमरोमदा शेख हसीना ngarang उत्तर प्रदेश की गाजियाबाद लैबा हिंदन एयर फोर्स बेस ता यौख्रबा मतुंगदा नेशनल सिक्योरिटी एडवाइजर अजित डोभालगा उनखरे